Ayama bungthe madi chanapa Mr. Ricky Chirong ke hau bakumam tangkaina. Mayam dagi amukan ni jari. Thank you very much. Chiklava thamoigi kaachilda lona tuminna domda ngalivi Chiklava thamoigi kaachilda lona tuminna domda ngalivi Fajaba pumbana Thawai ni nangdi aigi thawai Fajaba pumba na laiteng libi Thawai ni nangdi aigi thawai Tamna khonglak vainam shiba say hekta Tari no khang dana gauriba Tamna khonglak vainam si say hekta Tari no khang dana gauriba Thawai shuhak jang shuani ma nangi nakta jakka Shinglava thamoini thamoigi paudamni Chamlava nungsibagi nungsi kudolni Shinglava thamoigi paudamni Chamlava nungsibagi nungsi kudolni Launam nam thakti yaujane saluko nangdi janavi Launam nam thakti yaujane saluko nangdi janavi Aigi bukning lay koldama Sacha bilayang yahi dikhi uma bukwi bana Lotu na lay jaba khinjo kada Lotu na lay jaba Iyona sacha bilayang yahi dikhi uma bukwi bana Lotu na lay jaba khinjo kada Lotu na lay jaba Malangbara humlakpa nungsi lainamda Nathairaga thangamde aigi khong thangse Malangbara humlakpa nungsi lainamda Nathairaga thangamde aigi khong thangse Nungsibasu nangni pamjabasu nangni Nungsibasu nangni pamjabasu nangni Lenglaroi honglaroi lepdabani Magpupangribi Magdum sakbini Kamoy siladi Jimbiyo na pada Hinjagi shu Narumtok na Kanbi ukong aibu Nungsi na Magpupangribi Magdum sakbini Kamoy siladi Jimbiyo na pada Kaya po na ako Arawan na karamdari Thank you Thank you.